Good morning ma'am ngasise cheiraoba nonganba numitnebako ado cheiraoba nonganbase noma panba hainaiko aduduna lai haru katnai haina jumlaida sumaina lafoi ama katlebako aduga idi sisina Durga imaga Hanuman ipagadana apple ama katle daidi sina Mahadev ipadasu apple ama oina dum sumai katlebako ito si magisu pati thabire ado sini meyamdo ngasigi sonda kanna Assamese leba khoi manakta moi kanna isai sakna khona kano tawnari ado ngasi numitse nga su chanayebako ado nga su leire ado hujik dup thaba lorabanina ai hujik nga kano tawdoineba selere nga selere nga bawnebako ado niyom gidi ngasi kanoneba nomaijing numitnina ko ado niyom gidi poila boishaki ahanbase nongalakpa haibadi baroda oina nga se thonga chagadabaneba ado nomaijing numitti akhoi gi niramis oibanina ne baroda dum niramis chare aduduna nungthangda oina charani do se nga se huji thongaktoini meyam dum yenghalake ko meyam dum loibo yengminasi meyam sida leire ngasidi jenamna oina thongani sida jenam leire alu tomato sajana aduga idi se kaino kalendri maru adaidi ase awa phadigom se khara dum mathakta hapchalani to hinjang napi se hujik soigige to loraga mo yenghalage meyam sida leire hinjang ai soiba lore alu tomato sajana tawna to se jenam kae aduga siga kalendri do leire ado si singse tawraga ai thongaktoini meyam sida leire nga haldi morok haldi ga jaingang ga totlebako sida leire tase khang thangatle hujik se ngaurani ai ngaubada mo yenghalage ko meyam sida nga ngokhatle ai do pura ngau loraga nga yenghalage fatana meyam se jenam na khandas tawre paspuram ga jenam ga na hujik se matal ke ngokhatli ai adoidi sida leire nga su ngauba lore yum taptamna thongaga yenghalage ko meyam sida jongchak khoe aina hinjang da hapagi se jongchak meyam se hinjang da haptoineba hinjang sisu sawale kalendri su hapabanina manamdi yam nungsire meyam sida leire ai hinjang thongba loirebako ado hawgadaba manbra haina meyam dum comment tawbirao ado chak sabadudi hapchararoige ko ai meyam ai hujik chak thongba lore ado hujik cheboini oida chatke tawri ado moida jawraga mu yenghalake sajibugi koirawaina haiyeba aduduna koiba chakke tawini do jawraga mu jenghalage meyam ai hujik cheboini hoida yaurebako ado sajibugine mana siga tan adadi cha adugaidi bora tawnane fajana hauramebako hadi tan siga bora siga chabagi kawineba ado hujik se chara kholaga yumda hallaniaba The next morning mayam ngasinane cheboini do akhoida kawrebako cheboiniga adaidi chichi angaksu yawido moi video da yawgallo hayadeba ado siga aina tan bora hauge tawineba isu kobi ga jenam ga kae adaidi tanju thitna thamebako yenghalake meyam sida leire ata thitlaga thameba hawbabudi hawdrieba ado se besonji mu thitkige ado meyam sida besonju thitpa lore ai ado se nga khumjalaga thamgineba hadi ngatang khumjalaga thammagadine horen borado haweba ado tan hawraga mu yenghalage meyam sida leire tan ai hawba lorebako
ꯑꯗꯣ ꯇꯟ ꯍꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯗꯨꯝ ꯑꯃꯈꯛꯇꯤ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩꯅ ꯍꯧꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏ ꯇꯧꯅ ꯑꯩꯅ ꯇꯟꯁꯦ ꯍꯧꯔꯦ ꯑꯗꯣ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯕꯣꯔꯥ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯕꯣꯔꯥ ꯍꯧꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯕ꯭ꯔꯥ ꯀꯥꯞꯍꯧꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯥꯞꯄꯝꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯀꯥꯞꯄꯨꯗꯤ ꯀꯥꯞꯄꯝꯃꯦ ꯑꯗꯣ ꯌꯥꯝꯅꯕꯨꯗꯤ ꯀꯥꯞꯄꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯕꯣꯔꯥꯁꯤꯁꯨ ꯍꯧꯔꯤ ꯑꯗꯣ ꯕꯣꯔꯥꯁꯦ ꯍꯧꯕ ꯂꯣꯏꯔꯒ ꯇꯟꯒ ꯕꯣꯔꯥꯒ ꯄꯨꯟꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯇꯟꯒ ꯕꯣꯔꯥꯒ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒ ꯀꯨꯞꯁꯟꯅ ꯊꯝꯒꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒ ꯃꯣꯏꯒꯤ ꯇꯟ ꯕꯣꯔꯥ ꯈꯥꯏꯗꯣꯛꯑꯦꯕ ꯑꯩꯅ ꯑꯗꯣ ꯆꯥ ꯂꯣꯟꯒꯦ ꯇꯧꯔꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯆꯥ ꯆꯤꯆꯦ ꯑꯅꯤꯗꯨꯒꯤ ꯑꯗꯣ ꯁꯤꯒ ꯇꯟꯒ ꯕꯣꯔꯥꯒ ꯂꯩꯔꯦ ꯁꯤ ꯃꯣꯏꯗ ꯄꯤꯔꯨꯔꯒꯦ A few moments later. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯒꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯃꯤꯁꯤꯡꯗꯣ ꯂꯥꯛꯑꯝꯕꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯆꯦꯡꯒ꯭ꯔꯨꯞ ꯈꯔ ꯂꯩ ꯑꯗꯣ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯇꯃꯥꯇꯔ ꯍꯥꯞꯄꯒ ꯀꯥꯡꯁꯣꯏ ꯇꯧꯁꯜꯂꯅꯤ ꯁꯤ ꯑꯥꯂꯨꯁꯤꯒ ꯁꯤ ꯄꯨꯂꯩꯁꯤꯒ ꯑꯃ ꯏꯔꯣꯜꯂꯅꯤ ꯁꯤꯗ ꯄꯣꯇꯣꯜꯁꯨ ꯂꯩ ꯁꯤ ꯕꯖꯥꯔ ꯇꯧꯔꯅꯤ ꯑꯗꯩ ꯉꯁꯥꯏ ꯑꯩꯅ ꯍꯧꯕ ꯇꯟꯒ ꯕꯣꯔꯥꯒꯗꯨꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯁꯟꯗꯣꯔꯕꯅꯤ ꯑꯗꯣ ꯑꯁꯤꯗꯅꯅꯦ ꯑꯗꯣ ꯉꯔꯥꯡ ꯉꯥ ꯊꯣꯡꯈꯤꯕꯒꯤ ꯉꯥ ꯃꯊꯥ ꯕꯖꯥꯔ ꯑꯅꯤꯈꯛꯁꯨ ꯂꯩ ꯁꯤ ꯍꯥꯞꯄꯒꯅꯦ ꯁꯦ ꯆꯦꯡꯒ꯭ꯔꯨꯞ ꯀꯥꯡꯁꯣꯏꯁꯦ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯍꯪꯒꯥꯝꯁꯤꯡꯗꯤ ꯈꯔ ꯑꯖꯥꯕꯉꯩ ꯂꯧꯔꯅꯤ ꯌꯥꯗꯕꯉꯩꯗꯤ ꯂꯪꯊꯣꯛꯑꯅꯤ ꯅꯍꯥꯟ ꯍꯪꯒꯥꯝ ꯀꯥꯡꯁꯣꯏ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯍꯧꯕ ꯈꯔ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯐꯕꯁꯦ ꯑꯗꯨꯝ ꯂꯧꯔꯅꯦꯕ ꯁꯨꯝꯕꯁꯦ ꯑꯖꯥꯕꯉꯩ ꯂꯧꯔꯦ ꯌꯥꯗ꯭ꯔꯕꯉꯩ ꯂꯪꯊꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯡꯁꯦ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯁꯤꯗ ꯑꯩ ꯆꯦꯡꯒ꯭ꯔꯨꯞ ꯀꯥꯡꯁꯣꯏꯒꯤ ꯔꯦꯗꯤ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯆꯦꯡꯒ꯭ꯔꯨꯞꯀ ꯍꯪꯒꯥꯝ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯖꯥꯏꯗꯣ ꯍꯥꯞꯆꯜꯂꯦ ꯇꯃꯥꯇꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯩ ꯇꯣꯉꯥ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯁꯤ ꯁꯤꯡ ꯁꯤ ꯆꯅꯝ ꯑꯗꯩ ꯁꯤ ꯇꯤꯜꯍꯧ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯀꯥꯡꯁꯣꯏꯒꯤ ꯊꯥꯡꯒꯠꯂꯅꯤ ꯉꯥꯗꯣ ꯈꯔ ꯁꯧꯒꯠꯄ ꯂꯣꯏꯔ ꯍꯥꯞꯀꯅꯦꯕ ꯑꯗꯣ ꯁꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯗ ꯂꯩꯔꯦ ꯄꯨꯂꯩ ꯍꯥꯏꯁꯦ ꯂꯩꯔꯦ ꯀꯩꯅꯣ ꯃꯃꯤꯡꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯥꯈꯣꯅꯦ ꯑꯩꯕꯣ ꯄꯣꯇꯣꯜ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯤꯒ ꯍꯜꯗꯤꯒ ꯀꯩꯅꯣꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯉꯧꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯥꯂꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯣ ꯁꯤꯗ ꯇꯣꯉꯥ ꯍꯥꯞꯇ꯭ꯔꯤ ꯑꯗꯣ ꯁꯤꯗꯤ ꯐꯨꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯅ ꯉꯧꯗꯣꯏꯅꯤ ꯍꯥꯟꯅ ꯀꯥꯡꯁꯣꯏꯁꯦ ꯊꯥꯡꯒꯠꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤ ꯁꯥꯏꯠ ꯑꯝꯗ ꯐꯨꯠꯀꯦꯕ ꯑꯗꯣ ꯁꯤ ꯉꯧꯕꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯤ ꯁꯥꯏꯠꯁꯤꯒ ꯄꯣꯇꯣꯜ ꯉꯧꯈꯠꯂꯦꯕꯀꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯀꯥꯡꯁꯣꯏꯗꯨꯅ ꯏꯁꯤꯡ ꯍꯥꯞꯄꯦ ꯃꯁꯤ ꯉꯥꯏꯍꯥꯛ ꯐꯨꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯣꯇꯣꯜꯁꯦ ꯉꯧꯔꯤ ꯉꯧꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯉꯥ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯑꯗꯣ ꯉꯥ ꯍꯥꯞꯄꯩ ꯃꯇꯥꯡꯗꯣ ꯑꯩ ꯌꯦꯡꯍꯜꯍꯧꯗ꯭ꯔꯦꯕ ꯑꯗꯩꯗꯤꯅꯦ ꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯥꯂꯨꯒ ꯄꯨꯂꯩꯒꯗꯣ ꯃꯦꯠꯂꯦ ꯑꯗꯣ ꯇꯣꯉꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯇꯣꯉꯥ ꯍꯥꯞꯄꯒꯅꯦ ꯍꯥꯎꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯍꯥꯞꯇꯔꯦꯕ ꯑꯩꯅ ꯑꯗꯨꯒꯩꯗꯤ ꯁꯤꯒꯅ ꯄꯣꯇꯣꯜ ꯕꯖꯥꯔꯗꯣ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯄꯨꯂꯩꯁꯦ ꯑꯗꯨꯝ ꯇꯣꯉꯥ ꯌꯥꯎꯗꯅ ꯁꯖꯤꯕꯨꯗ ꯆꯥꯅꯕꯅꯤꯅꯅꯦ ꯍꯥꯞꯄꯒ ꯍꯥꯎꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯇ꯭ꯔꯦꯕ ꯑꯗꯣ ꯁꯤꯒ ꯉꯁꯥꯏꯒꯤ ꯇꯟꯗꯨꯒ ꯕꯣꯔꯥꯗꯨꯒ ꯂꯩꯔꯦꯕ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩ ꯍꯁꯕꯦꯟꯒꯤ ꯈꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯗ꯭ꯌꯨꯇꯤꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀꯗꯤ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯖꯕ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯒ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯦꯕꯀꯣ ꯃꯥ ꯂꯥꯛꯑꯒ ꯆꯥꯅꯉꯥꯏꯗꯃꯛꯇ ꯑꯗꯣ ꯃꯥꯒꯤꯁꯦ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯑꯣꯏꯔꯒ ꯀꯨꯞꯁꯜꯂꯒ ꯊꯝꯃꯅꯤ ꯑꯗꯩꯗꯤꯅꯦ ꯁꯤ ꯁꯥꯏꯠꯁꯤꯒꯅ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀꯤ ꯈꯥꯏꯕ ꯍꯧꯒꯠꯂꯦꯕ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯆꯩꯇ꯭ꯔ ꯄꯨꯖꯥ ꯇꯧꯕꯒꯤꯅꯦꯕ ꯑꯗꯨꯝ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯒꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯚꯤꯗꯤꯑꯣ ꯂꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯤꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ